Manipur ki nipan Suba chairman Oina Y Antas Khanbo Haplakpada Lamdam Asigi CMY Khemchand bu LILONG Youth Committee LYC na APENBA AMADI THAGATPA FONGDOKRAKLI LILONG mayalekai de ngasi pangthokpa paugi mifam amada LYC ki General Secretary Mohammed Nazir Ahmad na FONGDOKRAKPADA Waqf Board Manipur ki chairman ge miyeng makhada Waqf gi makhada leiba welfare scheme khudimmaksu mapung fana fanghanbirakani Muslim singi Waqf da kathorkraba property khudimmakpu ngak senduna thamgani haibagi thajaba thamli adubu board asigi member taramathoi leigedabada tarekhak hablakpa awatpa maribuna high court case file tawshinduna rajniti gi khudong chaba lawnaba hotnabada mayambu apangba sibani haina LYC na lawdaba ngamloi LILONG shubtu karong dagi Mohammed Nasir Khan amadi Chinkha Makhaladagi Mohammed Yunus Khan anina councillor panchayat ki mute leitrifawa member hapa yaroi haina aduga masana masabu liminal Islamic theology ni haijaba mistress nunganbina non Muslim yorokpagi matangda case file tawshilakpadagi mathau tawba ngamba lainabagi miyamgi khudongchaba kaya manghanduna leiba asi laibak thibani Manipur chanabi ama oina lenga ki maikaidagi scheme natraga kanaba ama lakpada miyoi khuzok kharana ayetpa pibege chanabi asi lepiu hainasu Nazir Ahmad na miyamda appeal tawrakhi loinana hiramasida mari leinaba singna athubada miyeng changbiduna wadhauriba member mari asi athubada hapchin biduna Waqf board asi mathau tawhanbiu hainasu mari leinaba singi puning chingsilakhi Waqf gi makhada leiriba scheme sing amasung Waqf gi property sing Makna scheme khudingmak property khudingmak amasung scheme khudingmak ase beneficiary singda matam chana yonbigin haina LYC na asa tawjari board asigi member tramathoi leigadabada taret khakki hablakpa awatpa marina high court case file tawsinduna rajniti khudong chaba lawna hotnabada miyambu apangba sibani haina LYC na lawdaba ngamloi councillor panchayat mute khandri phawba member hape yaroi haina LILONG sutu karong dagi Nasir Khan amade LILONG chingkham makhadagi MD Yunus Khan haibe miyoi ani asina case number 14C close 3 case file tawsilakpani atopa amana masana masabu liminal Islamic theology ni haina haijaba mistress nunganbi haiba asina case file number 14C close 2 Manipur da leiriba ulima singbu mahakna makhoigi mamaida amuba kali taisinba gumbani maramdi ulima gi group amasung ulima mayam amakak leina mahakana hairiba case asi toropa haibase ulma singbu kaiba pibani ta leiriba constitution da leiriba ekta leiriba sing adun mak toropadagi hairiba asi taret khatan hojik khallaga leibani duga mari leinaba authority na leiriba problem asi athubada solution ama pubiro haina LILONG Youth Committee maikaidagi norunani case sing asi withdraw to biduna makhata na mari asi mapung khana hapsin binanaba makoina case asi withdraw to sin to view aine LYC gi maikaidagi haijari ama scheme ama kana naba lakpa government gi maikaidagi lakpa khuding makse makoina akoigi miyoi kharana case to sinba natragana ayet papiraga haibasi adumuk thintharlaga lehenbi ki chanabi amaka culture amaka lagiba se tasengna miyamda aini appeal tawjari madudi masigi si topi